ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯑꯎꯕ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏ ꯍꯨꯔꯤꯕꯤ ꯁꯛꯍꯦꯟꯕꯤꯅꯤ꯫ ꯅꯤꯡꯒꯣꯡ ꯌꯩꯔꯕ ꯁꯝꯂꯥꯡ ꯄꯨꯔꯅꯤꯃꯥ ꯊꯥꯖꯕ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯑꯎꯕ ꯀꯌꯥꯅ ꯃꯤꯇꯥꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯊꯣꯏꯕꯤ ꯃꯇꯥꯔꯣꯏ ꯈꯔꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯥ ꯊꯔꯣꯅ "ꯑꯩꯗꯤ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯋꯥꯁꯤꯜꯂꯛꯂꯤ, ꯈꯣꯡꯁꯤꯁꯨ ꯅꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤꯕ ꯅꯣꯏꯕ?" "ꯊꯔꯣ ꯃꯤꯡꯅꯒ ꯊꯔꯣ ꯀꯧꯁꯤꯜꯂꯦ, ꯍꯦꯛꯄ ꯆꯠꯂꯤꯁꯤꯕꯨ ꯌꯥꯝ ꯋꯥꯔꯒꯅ ꯍꯌꯦꯡ ꯂꯥꯏꯗ ꯀꯠꯄꯒꯤ ꯍꯦꯛꯄ ꯆꯠꯂꯤꯕ ꯊꯔꯣꯁꯦ ꯍꯦꯛꯇꯕꯤ ꯅꯪ ꯑꯣꯏꯅ ꯂꯩꯃꯥꯡꯗ ꯊꯝꯂꯒ ꯀꯠꯂꯁꯤꯔꯣ?" ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯗ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯔꯣꯅ "ꯖꯥꯕꯤ ꯇꯧꯍꯩ ꯇꯧꯍꯩꯗꯦꯁꯨ ꯈꯪꯗꯦ, ꯁꯤꯕꯨ ꯋꯥꯅꯤꯅ ꯃꯤꯅ ꯈꯣꯡ ꯅꯥꯔꯛꯄꯁꯤꯒꯤ ꯁꯨꯝ ꯍꯥꯏꯔꯒ ꯅꯣꯏ ꯑꯗꯨꯝ ꯍꯦꯛꯎꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯒꯦ." "ꯁꯥꯎꯗꯅ ꯀꯁꯨ ꯇꯧꯔꯤ, ꯐꯥꯒꯤ ꯇꯧꯕꯅꯤ ꯕꯦꯝꯃ, ꯇꯨ ꯑꯁꯤꯗ ꯄꯣꯠ ꯌꯣꯟꯐꯝ ꯁꯪ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯆꯥꯈ꯭ꯔꯁꯤ, ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ." ꯃꯃꯥꯟꯅꯕꯤ ꯇꯝꯐꯥꯅ ꯊꯣꯏꯕꯤꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯇꯨ ꯌꯦꯡꯉꯨ ꯇꯨ, ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥꯁꯦ ꯅꯉꯣꯟꯗ ꯀꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉ ꯆꯠꯂꯤꯅꯣ, ꯃꯃꯤꯠꯁꯦ ꯂꯝꯕꯤꯁꯤꯗꯗꯤ ꯌꯦꯡꯗꯦꯅꯦ, ꯁꯣꯏꯗꯅ ꯎꯕ꯭ꯔꯥꯛꯅꯒ ꯁꯤꯛꯂꯒ ꯇꯥꯕ ꯁꯣꯏꯔꯣꯏꯁꯦ, ꯍꯩꯃꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯛꯈ꯭ꯔꯦꯗꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯨꯔꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯨꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯍꯟꯅ ꯌꯦꯡꯗꯅ ꯆꯠꯈꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯎꯅꯥ ꯂꯦꯡꯕ ꯐꯥꯎꯕ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯒꯠꯇꯅ ꯅꯣꯛꯅꯍꯧꯏ꯫ ꯊꯥꯔꯣꯅ "ꯑꯁ ꯅꯣꯛꯃꯟꯗꯅ ꯄꯤꯒ ꯂꯣꯏ ꯇꯥꯔꯦꯗ, ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯁꯦ ꯂꯩꯕ ꯖꯥꯠꯅꯤꯀꯣ." ꯇꯝꯐꯥꯅ "ꯃꯇꯧꯁꯦ ꯌꯦꯡꯕ ꯑꯗꯨꯝ ꯐꯅ ꯅꯨꯡꯉꯥꯏ, ꯊꯣꯏꯕꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯤꯗꯤꯀꯣ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇ ꯊꯦꯡꯅꯩ, ꯅꯪ ꯎꯕꯗ ꯅꯨꯄꯥꯁꯤꯡꯁꯦ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯖꯥꯠꯅꯤ, ꯅꯪꯒꯤ ꯐꯖꯕꯗ ꯂꯣꯏꯅ ꯍꯦꯛ ꯉꯥꯎꯕ ꯖꯥꯠꯅꯤꯀꯣ, ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯃꯥꯏꯗꯣ ꯍꯥꯃꯨ ꯈꯔ ꯇꯩꯔꯒ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯤꯅꯕ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯁꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯅꯣꯏꯁꯨ ꯅꯨꯄꯥ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯅꯣꯏ ꯈꯪꯅꯖꯕ ꯅꯨꯄꯥ ꯂꯣꯏꯅ ꯂꯩꯅꯔꯤꯗꯨꯗ ꯑꯅꯧꯕ ꯄꯥꯝꯂꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯍꯤꯅꯤ ꯇꯣꯡꯉꯗꯤ ꯀ꯭ꯔꯥꯡ ꯁꯦꯒꯥꯏ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ. ꯌꯥꯔꯦ ꯊꯦꯡꯈꯤꯅꯤ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯁꯤꯒꯤ ꯄꯣꯠ ꯌꯣꯟꯐꯝꯁꯤꯗꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯂꯩꯀꯥꯏꯗꯨꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯆꯤꯔꯥꯏꯗ ꯃꯤꯡꯁꯦꯜ ꯑꯣꯏꯕ ꯌꯥꯔꯕ ꯅꯣꯡꯗꯝꯗꯨ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗꯝꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯔꯦ. ꯅꯣꯡꯗꯝꯁꯨ ꯊꯣꯏꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯄꯥꯝꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ. ꯂꯣꯟꯅ ꯂꯣꯟꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯅ ꯄꯣꯠ ꯇꯝꯂꯤ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ. ꯑꯁ ꯐꯖꯈ꯭ꯔꯦꯗ, ꯀꯔꯤ ꯂꯝꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯖꯥꯠꯅꯣ? ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ. ꯆꯠꯈꯤꯕꯅ ꯍꯥꯟꯈꯤꯗꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕꯅ ꯂꯣꯏꯔꯦ. ꯇꯝꯐꯥꯅ, ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯕꯣ? ꯅꯪꯒꯤꯁꯨ ꯆꯥꯅꯤꯡꯕꯝ ꯈꯜꯂꯨꯗꯅ. ꯑꯩꯒꯤꯗꯤ ꯌꯥꯏꯗ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯁꯤ. ꯁꯣꯝꯗꯅ ꯅꯣꯡꯗꯝꯅ ꯈꯜꯂꯤ. ꯑꯣ, ꯊꯣꯏꯕꯤ ꯀꯧ ꯃꯥꯜꯂꯤ. ꯃꯁꯛꯁꯤꯒ ꯃꯃꯤꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ. ꯃꯃꯤꯡꯗꯤ ꯈꯪꯉꯤ, ꯂꯩꯐꯝꯗꯨꯗꯪꯒ ꯑꯃꯨꯛꯇꯪ ꯈꯪꯍꯧꯔꯕꯗꯤ ꯏꯁꯥꯁꯦ ꯅꯦꯈ꯭ꯔꯗꯤ ꯇꯥꯅꯤꯁꯦ. ꯏꯁꯥꯁꯤꯁꯨ ꯀꯩꯅꯣ ꯑꯁꯨꯛ ꯀꯟꯅ ꯄꯥꯈꯠꯂꯛꯏꯁꯤꯅ? ꯃꯤꯍꯨꯜꯁꯤꯁꯨ ꯀꯟꯅ ꯆꯣꯡꯈꯠꯂꯛꯂꯦꯅꯤ. ꯏꯁꯥꯒꯁꯤ ꯅꯤꯛꯈꯠꯂꯛꯏꯁꯤꯅ ꯀꯔꯤꯅꯣꯅꯦ? ꯄꯣꯠ ꯇꯝꯕꯒꯤ ꯄꯣꯠ ꯄꯥꯏꯕ ꯐꯥꯎꯕ ꯑꯁꯨꯛ ꯀꯟꯅ ꯅꯤꯛꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯃꯈꯣꯏꯅ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯀꯔꯤꯅꯣꯝ ꯈꯟꯈꯤ ꯇꯥꯔꯦ. ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯃꯤꯠꯁꯦ ꯖꯠ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯀꯦ. ꯁꯣꯝꯗꯅ ꯅꯣꯡꯗꯝꯒꯤ ꯃꯃꯥ ꯁꯥꯈꯤꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯤ. ꯃꯆꯥꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯕꯗ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇ꯭ꯔꯦꯗꯣ. ꯇꯥꯏꯕꯪꯄꯥꯜꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯅꯨꯄꯤꯅꯤ. ꯑꯩꯒꯤ ꯏꯆꯥ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯗꯕꯁꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ. ꯍꯩꯁ, ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ, ꯊꯕꯛ ꯇꯧꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗ ꯃꯆꯥꯒꯤ ꯄꯣꯠ ꯇꯝꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯏ. ꯕꯦꯝꯃ, ꯁꯦ
ꯅꯈꯣꯏꯒꯤ ꯄꯣꯠꯇꯨ ꯁꯤꯗ ꯂꯩꯔꯦ ꯅꯈꯣꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯟꯗꯦ ꯊꯥꯔꯣꯅ ꯏꯅꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ ꯑꯁꯤꯗ ꯊꯔꯣ ꯊꯝꯕꯥꯜ ꯈꯤꯇ ꯍꯦꯛꯀꯦꯅ ꯂꯥꯛꯄꯅꯤ ꯑꯣ ꯍꯦꯛꯎ ꯍꯦꯛꯎ ꯐꯖꯕ ꯌꯥꯝ ꯁꯥꯠꯄꯅꯤ ꯑꯗꯨ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯡꯗꯤ ꯀꯔꯤꯗꯤ ꯀꯧꯏ ꯏꯅꯦ ꯑꯩꯒꯤꯅ ꯊꯔꯣ ꯃꯥꯒꯤꯅ ꯇꯝꯐꯥ ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯝꯅ ꯃꯁꯝ ꯐꯔꯤꯕ ꯅꯤꯡꯒꯣꯡꯒꯤ ꯌꯩꯔꯒ ꯖꯨꯝ ꯂꯥꯎꯅ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣꯅꯦꯁꯦ ꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯄꯥ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯏꯅꯦ ꯑꯩ ꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯗꯤ ꯕꯥꯕꯨ ꯍꯥꯏꯁꯦ ꯈꯪꯒꯨꯝ ꯇꯧꯏ ꯅꯃꯥꯒꯤ ꯃꯃꯤꯡꯅ ꯔꯥꯁꯤ ꯀꯧꯕ꯭ꯔꯥ ꯍꯣꯏ ꯀꯧꯏ ꯏꯅꯦ ꯈꯪꯉꯤꯅꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯤ ꯈꯪꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯅꯣꯡꯃ ꯏꯅꯦ ꯀꯣꯏꯊꯣꯔꯛꯀꯦꯀꯣ ꯍꯣꯏ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯤꯁꯤ ꯊꯣꯏꯕꯤ ꯍꯥꯏꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯜꯂꯛꯀꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯤꯁꯤ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯃꯃꯥ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅꯗꯤ ꯏꯃꯥꯕꯨ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ ꯈꯔ ꯈꯥꯏꯗꯣꯛꯎ ꯑꯗꯨꯒꯅꯦ ꯅꯆꯟꯅꯨꯄꯤꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯤ ꯅꯣꯡꯗꯝ ꯃꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯈꯪꯕꯤꯔꯕꯗ ꯃꯊꯃꯣꯏꯗꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯣꯡꯗꯝꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗ ꯆꯪꯈꯤ ꯁꯥꯈꯤꯒꯤ ꯏꯃꯨꯡꯁꯤ ꯁꯥꯈꯤꯅ ꯄꯥꯟꯕ ꯏꯃꯨꯡꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯃꯊꯛꯇ ꯍꯪꯒꯠꯅ ꯋꯥ ꯑꯃ ꯐꯥꯎ ꯉꯥꯡꯕ ꯉꯝꯅꯗꯦ ꯏꯃꯨꯡꯒꯤ ꯋꯥꯔꯦꯞ ꯄꯨꯝꯕ ꯁꯥꯈꯤꯅ ꯂꯣꯏꯅ ꯂꯧꯏ ꯁꯣꯝꯗꯁꯨ ꯁꯥꯈꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯊꯟꯇ ꯈꯟꯖꯍꯧꯏ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯃꯌꯨꯝꯁꯨ ꯄꯪꯅꯣꯞ ꯅꯣꯞꯇꯕꯅꯤ ꯀꯣꯝꯅ ꯍꯤꯡꯕꯅꯤ ꯑꯩꯅꯒ ꯏꯃꯧ ꯄꯥꯝꯂꯛꯄꯒ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯏꯕꯦꯌꯥꯏ ꯃꯈꯣꯏꯒꯁꯨ ꯅꯛꯅꯕꯅꯤ ꯋꯥꯔꯤꯁꯦ ꯃꯥ ꯍꯥꯟꯅ ꯊꯥꯖꯤꯜꯂꯒ ꯍꯧꯍꯟꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯪꯒꯦ ꯏꯕꯦꯌꯥꯏ ꯃꯈꯣꯏꯒꯁꯨ ꯅꯛꯅꯕꯅꯤ ꯋꯥꯔꯤꯁꯦ ꯃꯥ ꯍꯥꯟꯅ ꯊꯥꯖꯤꯜꯂꯒ ꯍꯧꯍꯟꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯪꯒꯦ ꯏꯕꯦꯌꯥꯏꯃꯁꯨ ꯑꯩꯒꯤ ꯏꯇꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯕꯅꯤ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯒ ꯍꯥꯏꯍꯟꯒꯦ ꯑꯩ ꯊꯤꯟꯊꯗꯅ ꯀꯥꯟꯅꯗꯦ ꯊꯕꯛ ꯍꯧꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯁꯥꯈꯤ ꯏꯕꯦꯌꯥꯏꯃꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯊꯣꯏꯕꯤꯕꯨ ꯍꯥꯏꯕ ꯆꯪꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯏꯕꯦꯌꯥꯏꯃꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯄꯥꯝꯖꯈ꯭ꯔꯕ ꯃꯤꯅꯕꯨ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕꯗꯤ ꯈꯗꯥꯡꯒꯤ ꯋꯥꯗꯤ ꯊꯥꯗꯔꯒꯦꯗꯅꯤꯗꯣ ꯑꯗꯨꯅ ꯁꯥꯈꯤꯅ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯂꯝꯂꯒ ꯆꯠꯈꯤꯕꯒ ꯏꯕꯦꯌꯥꯏꯃ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯔꯥꯁꯤꯌꯥ ꯑꯣ ꯔꯥꯁꯤ ꯊꯣꯔꯧ ꯂꯥꯎꯅꯦ ꯃꯪꯒꯣꯜꯁꯤꯗ ꯋꯥꯔꯤ ꯑꯔꯨꯕꯝ ꯁꯥꯟꯅꯁꯤ ꯂꯥꯎꯅꯦ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤꯅꯣꯅꯦꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯐꯕꯝ ꯂꯩꯔꯦꯃꯤ ꯃꯃꯥꯗꯨꯅꯁꯨ ꯌꯥꯝ ꯄꯥꯝꯖꯅ ꯍꯥꯏꯕ ꯂꯥꯛꯂꯒꯦ ꯑꯃꯨꯛꯇ ꯇꯝꯕꯤꯌꯣꯏꯗꯅ ꯍꯥꯏꯔꯝꯃꯤꯅꯦ ꯔꯥꯁꯤꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯌꯥꯏ ꯌꯥꯗꯦꯒ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯏꯕꯦꯌꯥꯏꯃꯅ ꯃꯊꯪ ꯊꯥꯒꯠꯇꯅ ꯋꯥꯔꯤ ꯂꯤꯔꯤ ꯁꯦꯁꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯕ ꯐꯤꯕꯝ ꯃꯨꯔꯇꯤꯅ ꯆꯨꯝꯂꯤꯕ ꯁꯦꯜ ꯇꯥꯟꯕꯅ ꯀꯜꯂꯤꯕ ꯏꯪꯅ ꯇꯞꯄꯤꯕ ꯁꯦꯜ ꯇꯥꯟꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯁꯦ ꯅꯆꯥꯅꯨꯄꯤꯗꯣ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯒꯗꯕ ꯏꯃꯨꯡꯅꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯗꯨꯅꯒ ꯋꯥ ꯈꯪꯂꯤꯕ ꯊꯕꯛꯀ ꯃꯧꯒꯤ ꯁꯔꯨꯛꯅꯤ ꯊꯝꯕꯤꯔꯝꯒꯗꯕ ꯃꯅꯦꯝ ꯅꯠꯇꯦ ꯃꯆꯜ ꯑꯃꯒ ꯅꯨꯄꯥꯗꯨꯒꯗꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯆꯜ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯅ ꯃꯅꯤꯡ ꯇꯝꯅ ꯍꯥꯏ ꯍꯨꯝꯅ ꯄꯥꯜꯂꯨꯗꯧꯔꯤꯅꯤ ꯃꯧ 2-3 ꯁꯨꯗꯅ ꯈꯠꯅ ꯆꯩꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯔꯔꯣꯏ ꯁꯦꯜ ꯍꯥꯏꯔꯦ ꯑꯗꯨꯝ ꯄꯥꯏ ꯕꯦꯝꯃ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯕ ꯁꯦꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯃꯅꯦꯝꯗꯨꯁꯨ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯥꯈ꯭ꯔꯕ ꯁꯥꯈꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯅꯤ ꯀꯧꯕꯅꯤ ꯅꯪꯁꯨ ꯈꯪꯉꯝꯕ ꯌꯥꯏꯗ ꯁꯥꯈꯤ ꯀꯧꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯑꯗꯨꯕꯨꯅꯤ ꯏꯆꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯗꯨꯅ ꯁꯦꯜꯁꯨ ꯈꯔ ꯊꯣꯛꯆꯔꯤ ꯏꯆꯥꯁꯨ ꯃꯊꯟꯇꯅꯤ ꯑꯩꯈꯣই ꯃꯄꯥꯅꯁꯨ ꯌꯥꯔꯛꯈꯤꯔꯣꯏ ꯍꯥꯏꯕ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯔꯛꯂꯕꯅꯤ ꯃꯄꯥꯅ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯅ ꯈꯥꯝꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯋꯥꯗꯣ ꯃꯄꯥꯁꯨ ꯌꯥꯔꯛꯂꯣꯏ ꯃꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯔꯛꯂꯣꯏ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯐꯪꯕ ꯋꯥꯕꯅꯤꯅꯦ ꯑꯄꯪꯕꯤ ꯅꯣꯏꯕꯣ ꯂꯥꯛꯂꯤꯉꯩꯁꯤꯗ ꯇꯥꯞ ꯐꯥꯎꯒꯗꯕ ꯈꯪꯉꯦꯗꯅ ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤꯗꯩꯁꯤ ꯑꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯔꯨꯒꯗꯕ ꯂꯩ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤꯔꯩꯁꯦ ꯍꯣꯏꯅꯦ ꯌꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯏꯕꯦꯌꯥꯏꯃꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯂꯛꯇꯕꯗꯒꯤ ꯀꯩꯊꯦꯜ ꯊꯣꯛꯄ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯈꯤ
ꯑꯁꯣꯝꯗꯁꯨ ꯃꯅꯝ ꯀꯟꯕꯤ ꯁꯥꯈꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯨꯁꯣ ꯍꯥꯏꯅ ꯔꯥꯁꯤꯒꯤ ꯏꯃꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯕꯦꯌꯥꯏꯃꯕꯨ ꯃꯅꯝ ꯊꯥꯖꯤꯜꯂꯛꯏ, ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯇꯛꯏ꯫ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯇꯤ ꯅꯇꯩꯃꯒꯤ ꯃꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯎ ꯀꯩꯗꯧꯒꯦ? ꯑꯩꯅ ꯌꯥꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯣꯏꯅꯁꯨ ꯁꯨꯝ ꯌꯥꯔꯛꯇ ꯑꯩꯕꯨ ꯏꯃꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏꯅꯦ꯫ ꯅꯪ ꯑꯃꯨꯛꯇ ꯍꯟꯗꯛꯇꯤ ꯏꯇꯩꯃꯒꯤ ꯃꯥꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ꯫ ꯑꯩ ꯏꯀꯥꯏꯕꯅ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯔꯔꯣꯏꯌꯦꯃꯤ꯫ ꯏꯇꯩꯃꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯀꯔꯝꯅ ꯌꯥꯅꯤ ꯍꯥꯏꯖꯤꯜꯂꯨꯔꯤꯕꯅꯣ? ꯏꯇꯩꯃ, ꯑꯩ ꯏꯇꯩꯃꯅ ꯍꯥꯏꯃꯟꯕ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯤꯀꯣ꯫ ꯃꯈꯣꯏꯅ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯑꯍꯜ ꯑꯅꯤꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯣ꯫ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯁꯨꯝ ꯆꯝꯅ ꯈꯪꯅ ꯆꯥꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤ꯫ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯇꯝ ꯊꯥꯖꯔꯛꯀꯦ ꯏꯇꯩꯃꯗ, ꯑꯗꯨꯒ ꯄꯥꯎ ꯆꯦꯟꯕꯤꯈ꯭ꯔꯣ꯫ ꯑꯣ, ꯑꯗꯨꯅꯤꯗꯅ, ꯑꯃꯨꯛꯇꯪ ꯑꯗꯨꯝꯅ ꯎꯅꯔꯒ ꯅꯁꯥ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅꯔꯗꯤ ꯐꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯣ ꯁꯤꯃꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯑꯣ, ꯑꯩ ꯄꯥꯎ ꯆꯦꯟꯕꯤꯈ꯭ꯔꯒꯦ꯫ ꯑꯩ ꯆꯠꯂꯦ, ꯅꯨꯡꯉꯥꯏꯔꯦ, ꯏꯅꯥꯎꯒꯤ ꯇꯧꯕꯤꯃꯜ ꯇꯣꯜꯂꯦ, ꯑꯩ ꯆꯠꯂꯦ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯈ꯭ꯔꯤꯕꯗꯨꯕꯣ? ꯏꯕꯦꯝꯃꯅꯁꯨ ꯌꯥꯗꯦ ꯈꯪꯕꯤꯔꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯗꯦ, ꯑꯗꯨꯒ ꯀꯗꯥꯏ ꯅꯥꯇꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕꯤꯈ꯭ꯔꯤꯕꯅꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯏꯇꯩꯃ ꯏꯕꯦꯌꯥꯏꯃꯅ ꯑꯩꯈꯣꯏꯗ ꯑꯌꯨꯛꯀꯤꯁꯨ ꯂꯥꯛ, ꯅꯨꯡꯊꯤꯜꯒꯤꯁꯨ ꯂꯥꯛ, ꯁꯤꯒꯤ ꯋꯥꯔꯤꯗ ꯇꯧ ꯂꯩꯔꯤꯕꯁꯤ ꯅꯪꯕꯨ ꯇꯥꯅꯤꯡꯂꯤꯕ꯭ꯔꯩꯕ ꯍꯥ? ꯂꯥꯛꯇꯅꯕ, ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯇꯅꯕ ꯂꯝꯕꯤ ꯊꯤꯡꯅꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯃꯈꯣꯏ ꯂꯥꯛꯄꯗ ꯁꯥꯈꯤꯗꯣꯏꯁꯦ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯂꯝꯕꯤ ꯊꯤꯡꯕ ꯑꯣꯏꯔꯝꯗꯕꯤ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯠꯄ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏꯀꯣ꯫ ꯏꯍꯦ, ꯅꯨꯄꯤ ꯅꯪꯅ ꯈꯪꯄꯣꯟꯇꯦ, ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯍꯥꯏꯔꯕꯨ ꯃꯣꯏ ꯀꯩꯗꯧꯗꯣꯔꯤꯒꯦꯅꯦ ꯍꯥ? ꯆꯠꯂꯣ, ꯅꯊꯧꯗꯨꯝ ꯇꯧꯔꯨꯁꯣ꯫ ꯑꯩꯁꯨ ꯕꯥꯕꯨ ꯍꯥꯏꯗꯅ ꯏꯃꯤꯡ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯅꯨꯄꯥꯅꯤ, ꯄꯦꯠꯄ ꯃꯣꯏꯅ ꯉꯝ ꯌꯥꯄꯣꯟꯇꯦ꯫ ꯇꯥꯅꯤꯡꯗꯗꯅ ꯁꯤꯅ ꯐꯔꯅꯤ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯣ, ꯐꯩꯌꯦ, ꯑꯩꯗꯗꯤ ꯁꯣꯏꯔꯒ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯁꯥꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯂꯥꯛꯏ꯫ ꯔꯥꯁꯤꯅ, ꯏꯆꯦꯈꯣꯏ ꯌꯧꯕꯤꯔꯛꯂꯦ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ, ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯄꯨꯕꯤꯔꯛꯈ꯭ꯔꯦꯗ꯫ ꯕꯦꯝꯃ, ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ, ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯁꯨꯝ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯄꯋꯥ ꯍꯦꯛ ꯋꯥꯍꯟꯕꯤꯔꯦ꯫ ꯅꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯧꯗꯨꯁꯨ ꯃꯁꯛ ꯌꯦꯡꯅꯤꯡꯉꯤꯗ꯫ ꯔꯥꯁꯤ ꯃꯊꯃꯣꯏꯗꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯕꯅꯤ, ꯃꯊꯟꯇ ꯃꯔꯨꯝ ꯁꯣꯠꯂꯤ꯫ ꯏꯃꯧꯈꯩ, ꯃꯁꯛꯁꯤꯒ ꯃꯆꯥꯅꯨꯄꯥꯅꯦ ꯇꯧꯔꯤꯁꯤꯅ ꯃꯀꯔ ꯍꯦꯛ ꯃꯥꯟꯈꯩ, ꯃꯁꯝ ꯑꯅꯤꯍꯨꯝꯈꯛ ꯆꯞ ꯌꯨꯡꯂꯞꯀ ꯍꯧꯏꯅꯦ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯄꯤꯔꯣꯏꯗꯕꯗ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯇꯨꯃꯤꯟꯅ ꯂꯦꯞ ꯂꯩꯔꯤꯗꯨꯕꯣ? ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ ꯏꯆꯦꯈꯣꯏ, ꯑꯩ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯔꯥꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯏꯁꯧ ꯂꯥꯡꯁꯤꯜꯂꯤ꯫ ꯃꯣꯏ ꯄꯥꯕꯨꯡ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯇꯧꯒꯨꯝꯁꯤꯗꯅ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯄꯣꯠ ꯆꯩ ꯑꯊꯦꯟꯕꯣꯠꯀ ꯃꯌꯥꯝ ꯄꯨꯔꯛꯍꯧꯏ꯫ ꯏꯃꯧꯕꯨ ꯍꯥꯏꯕꯅꯤ, ꯀꯔꯤꯕꯨ ꯍꯥꯏꯕꯅꯤ, ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗꯅ ꯃꯈꯣꯏꯅ ꯂꯦꯡꯉꯛꯏꯁꯦ꯫ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨ꯫ ꯃꯆꯥꯅꯨꯄꯥꯅꯦꯅꯒ ꯇꯧꯔꯤꯗꯨꯁꯨꯅꯦ, ꯂꯋꯥꯏꯗꯣ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯕꯕꯨ ꯌꯥꯔꯅꯤꯅꯦ꯫ ꯑꯃꯨꯛ ꯁꯦꯜꯒ ꯇꯤꯡꯅ ꯃꯤꯡꯁꯦꯜ ꯂꯩꯅꯔꯨꯗ꯭ꯔꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯥꯅꯤ, ꯅꯨꯄꯥ ꯑꯁꯤ ꯍꯟꯅ ꯌꯦꯡꯕꯤꯌꯨꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯥꯈꯤꯁꯨ ꯌꯥꯝ ꯀꯣꯏꯗꯕ ꯁꯥꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯦꯝꯃ, ꯑꯩꯗꯤ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ, ꯀꯣꯏꯅꯔꯨꯗꯅ ꯀꯥꯟꯅꯗꯦ, ꯂꯥꯎꯁꯦ꯫ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯁꯨ ꯍꯩꯅꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯀꯝꯗꯧꯔꯦ? ꯂꯥꯎ, ꯑꯩꯁꯨ ꯊꯣꯡꯕ ꯌꯥꯎꯁꯤꯟꯕꯤꯒꯦ꯫ ꯏꯃꯧ ꯅꯨꯄꯤꯁꯨ ꯀꯧꯊꯣꯔꯛꯎ, ꯏꯅꯤ ꯏꯃꯧ ꯋꯥꯔꯤ ꯇꯧꯗꯅ ꯊꯕꯛ ꯇꯧꯒꯦ꯫ ꯌꯥꯅꯤ ꯏꯆꯦ, ꯀꯨꯏꯔꯣꯏ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ꯫ ꯃꯥꯡꯒꯣꯜꯗ ꯄꯣꯊꯥꯕꯤꯔꯝꯃꯨ꯫ ꯍꯣꯏꯅꯦ, ꯏꯇꯩꯃꯈꯣꯏ ꯇꯥꯗꯈꯣꯏ ꯃꯥꯡꯒꯣꯜꯗ ꯄꯣꯊꯥꯕꯤꯌꯨ, ꯑꯉꯥꯡꯁꯤꯡꯅ ꯃꯔꯥꯏꯅ ꯇꯧꯖꯅꯤ꯫ ꯑꯩꯁꯨ ꯉꯥꯁꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯒꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯅ ꯃꯄꯥꯟꯗ ꯅꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯇꯧꯔꯨꯔꯣ, ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯂꯨꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯃꯤꯟꯅꯔꯦ꯫ ꯔꯥꯁꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ, ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯁꯥꯈꯤꯁꯨ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯊꯥꯒꯠꯂꯒ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯏ꯫ ꯃꯤꯅ ꯇꯥꯅꯤꯡꯅꯤ ꯈꯪꯗꯦ, ꯇꯥꯅꯤꯡꯗꯦ ꯈꯪꯗ ꯃꯈꯩ ꯄꯪꯉꯥꯡꯗ ꯉꯥꯡꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯤ꯫ ꯁꯥꯈꯤ ꯌꯥꯝ ꯀꯣꯏꯗꯕ ꯁꯥꯗꯨꯅ ꯃꯆꯤꯟꯗꯨꯗ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯄꯪꯂꯤꯗ ꯂꯤ꯫ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯒꯦ ꯀꯥꯏꯅ ꯇꯧꯔꯛꯏ꯫ ꯔꯥꯁꯤꯅ, ꯏꯆꯦ, ꯈꯨꯠ ꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯂꯨꯁꯤ ꯂꯥꯛꯑꯣ, ꯏꯆꯥꯅꯨꯄꯤ ꯂꯣꯏꯁꯤꯟꯖꯧꯔꯁꯅꯤ꯫ ꯁꯥꯈꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤꯅꯦ ꯏꯃꯧꯁꯦ ꯋꯥꯍꯟꯅꯤꯡꯗꯕ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯏꯃꯧ ꯅꯠꯇꯦ, ꯏꯆꯥꯅꯤ ꯈꯟꯗꯅ ꯂꯨꯅ ꯊꯝꯗꯣꯏꯅꯤ꯫ ꯁꯦ ꯄꯨꯔꯅꯤꯃꯥ, ꯅꯅꯝꯃꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯍꯧꯔꯣꯀꯣ,
ꯔꯥꯁꯤꯅ ꯂꯥꯛꯄꯤꯔꯣꯏꯁꯦ ꯃꯪꯒꯣꯜꯗ ꯐꯝꯃꯒ ꯀ꯭ꯋꯥ ꯍꯩꯒ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯃꯪꯒꯣꯜꯗ ꯀꯣꯏꯅ ꯐꯝꯃꯤꯟꯅꯩ ꯁꯥꯈꯤꯅ ꯏꯕꯨꯡꯉꯣ ꯕꯥꯕꯨꯋꯥ ꯋꯥ ꯂꯦꯞꯅꯕꯁꯤꯅ ꯀꯩꯗꯧꯉꯩ ꯂꯥꯛꯑꯣꯕ ꯏꯇꯩꯃ ꯃꯈꯥ ꯇꯥꯕ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯁꯨ ꯌꯥꯗꯦ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯑꯉꯥꯡ ꯃꯁꯦꯟꯅꯤ ꯍꯥꯏꯖꯔꯤ ꯏꯆꯥ ꯅꯨꯄꯤꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯒꯦ ꯍꯥꯏ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯅꯝꯗꯨꯅ ꯂꯦꯞꯁꯤꯟꯕꯗꯨ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯠꯇ꯭ꯔꯅꯤ ꯇꯥꯙꯟ ꯃꯅꯤꯅ ꯑꯁꯨꯝꯅ ꯃꯅꯤꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯁꯥꯈꯤꯅ ꯋꯥꯔꯤꯗꯨ ꯇꯥꯞ ꯑꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯔꯛꯀꯗꯕꯅꯤꯀꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯤꯕ ꯑꯩꯈꯣꯏꯁꯨ ꯁꯨꯛꯊꯦꯡ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯑꯣꯏꯌꯨꯅ ꯇꯝꯂꯝꯂꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯔꯤꯁꯤꯉꯥꯏ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯁꯝꯊꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤꯀꯣ ꯔꯥꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯀꯟꯕ ꯍꯥꯏꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯏꯆꯦꯈꯣꯏ ꯀꯧꯖꯔꯤꯁꯦ ꯃꯤ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯌꯦꯠꯂꯔꯕꯗꯣ ꯇꯣꯛꯄꯤꯔꯣ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯀꯧꯖꯕꯅꯤ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤ ꯁꯛꯅꯔꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯂꯧꯁꯤꯟꯕ ꯉꯝꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯁꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯁꯦ ꯂꯦꯡꯕꯤꯕ ꯌꯥꯔꯅꯤ ꯂꯝꯕꯤ ꯁꯣꯝꯗ ꯂꯩꯖꯔꯤ ꯁꯥꯈꯤ ꯔꯥꯁꯤꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯁꯥꯎꯅꯤꯡꯕꯒ ꯍꯥꯏꯕꯗꯣ ꯑꯣꯏꯗꯤ ꯑꯣꯏꯔꯕꯅꯤ ꯃꯊꯟꯇ ꯈꯜꯂꯤ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣꯅꯦ ꯋꯥꯒꯁꯤ ꯀꯌꯥꯗ ꯆꯥꯎꯅ ꯉꯥꯡꯂꯤꯕ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯦ ꯑꯩ ꯇꯞꯊꯒꯦ ꯄꯥꯠꯂꯗꯤ ꯍꯌꯦꯡꯗ ꯐꯥꯎꯕ ꯅꯣꯟꯖꯧ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯂꯣꯟ ꯌꯦꯡꯂꯒ ꯖꯒꯣꯏ ꯁꯥꯕ ꯇꯥꯔꯦꯗꯅ ꯈꯣꯟꯒꯥꯁꯦ ꯈꯔ ꯅꯧꯊꯗ ꯌꯥꯔꯔꯣꯏ ꯅꯣꯛꯁꯤꯟꯅꯔꯒ ꯍꯧꯔꯒꯦ ꯔꯥꯁꯤꯌꯥ ꯅꯪꯕꯨ ꯐꯤꯡꯒꯠꯈꯤꯅꯨꯅꯦ ꯏꯃꯧꯁꯦ ꯄꯥꯝꯖꯃꯟꯗꯅ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯌꯧꯈ꯭ꯔꯒꯦꯀꯣ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯔꯦꯡ ꯁꯥꯅ ꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤꯗꯤ ꯑꯣ ꯅꯪ ꯍꯥꯏꯗꯨꯅ ꯔꯥꯁꯤꯗ ꯈꯨꯗꯨꯝ ꯁꯤꯡꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜ ꯂꯥꯟꯈ꯭ꯔꯦ ꯈꯪꯕꯒ ꯊꯣꯏꯕꯤꯁꯨ ꯃꯪꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤ ꯃꯃꯥ ꯅꯪꯕꯨ ꯁꯨꯅꯨ ꯆꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯋꯥꯈꯜ ꯇꯥꯅꯕ ꯇꯞꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯐꯖꯅ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯇꯥꯅ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯥꯛꯂꯒ ꯀꯣꯏꯗ꯭ꯔꯤꯅꯦꯅ ꯃꯤꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯨ ꯈꯪꯗꯦ ꯇꯧꯍꯟꯅꯤꯡꯗꯦꯁꯨ ꯈꯪꯗꯦ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯇꯥꯃꯅꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯃꯔꯣꯟ ꯊꯣꯛꯇꯦꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯒꯤ ꯋꯥ ꯃꯈꯩ ꯃꯃꯥꯗꯨꯅ ꯂꯣꯏꯅ ꯉꯥꯡ ꯂꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯗꯨꯒꯤ ꯏꯃꯨꯡꯗꯣ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦꯀꯣ ꯅꯨꯄꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜꯅꯤ ꯃꯥꯒꯤ ꯃꯣꯠ ꯍꯥꯏꯕ ꯑꯃꯠꯇꯁꯨ ꯐꯣꯡꯗꯣꯛꯍꯟꯗꯦ ꯃꯗꯨꯗꯨꯅ ꯊꯠꯇꯅ ꯑꯗꯨꯝ ꯋꯥꯒꯁꯦ ꯆꯞ ꯂꯦꯞꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤꯗꯣ ꯅꯨꯄꯤꯗꯨꯗ ꯄꯥꯟꯕ ꯌꯨꯝꯅꯤꯀோ ꯏꯆꯥ ꯅꯨꯄꯤ ꯂꯩꯔꯨꯕꯗ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯥꯎꯅ ꯂꯥꯛꯄꯅꯤ ꯁꯛꯇꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯕ ꯁꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗꯅ ꯑꯣ ꯐꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯤꯒꯤ ꯖꯨꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯩꯈꯣꯏ ꯋꯥꯒ ꯉꯥꯡꯒꯗꯕ ꯇꯟꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯇꯥꯟꯖꯥꯅ ꯌꯥꯗꯗꯨꯅ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤꯗꯨꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯃꯋꯥꯗꯨꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯕꯨꯅꯦ ꯄꯪꯐꯠ ꯐꯠꯇꯅꯁꯨ ꯈꯟꯕꯤꯅꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯊꯣꯏꯕꯤ ꯃꯄꯥ ꯃꯆꯥꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯁꯥꯈꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅꯕꯒꯨꯝ ꯑꯃꯨꯛ ꯂꯥꯛꯏ ꯔꯥꯁꯤꯌꯥ ꯑꯩꯁꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯁꯦ ꯍꯩ ꯔꯥ ꯈꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯂꯥꯛꯄ ꯑꯆꯥ ꯑꯊꯛ ꯈꯔꯁꯤꯒ ꯌꯥꯝꯅ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯤꯅꯦ ꯏꯆꯦ ꯌꯥꯔꯅꯤꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯩ ꯑꯉꯥꯡꯒ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯆꯥꯗꯦ ꯆꯥꯕꯤꯅꯕ ꯂꯩꯇꯦꯗ ꯄꯨꯕꯤꯈꯣ ꯅꯈꯣꯏꯒꯤꯗꯨꯅ ꯃꯍꯥꯎ ꯑꯃ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯍꯥꯎ ꯑꯃ ꯃꯥꯟꯅꯔꯣꯏ ꯃꯍꯥꯎ ꯌꯦꯡꯍꯧꯔꯣꯏꯕꯦꯝꯃ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣꯕꯁꯦ ꯃꯥꯒꯤ ꯃꯄꯣꯠꯁꯦ ꯈꯣꯡꯕꯥꯟ ꯑꯗꯨꯝ ꯌꯥꯝ ꯊꯣꯛꯈꯤꯒꯦꯗꯍꯦ ꯑꯁꯨꯝꯅ ꯈꯨ ꯀꯥꯝꯗꯨꯅ ꯄꯣꯠꯇꯨ ꯄꯨꯗꯨꯅ ꯈꯣꯡꯕꯥꯜꯗ ꯂꯪꯊꯣꯛꯂꯨꯏ ꯔꯥꯁꯤꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯕꯥꯕꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯅꯥꯇꯣꯟꯗꯨ ꯑꯔꯩꯕ ꯁꯣꯔ ꯃꯈꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯨꯅ ꯆꯪꯂꯛꯂꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯊꯣꯛꯀꯅꯤ ꯀꯧꯔꯣꯏꯁꯤ ꯂꯥꯛꯍꯜꯂꯣꯏꯁꯤꯅ ꯍꯥꯏꯖꯕꯕꯨ ꯇꯥꯕꯤꯗꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯌꯥꯅꯕ ꯂꯝꯕꯤ ꯐꯥꯠꯄꯤꯔꯦ ꯍꯧꯖꯤꯛꯇꯁꯨ ꯀꯩꯅꯣ ꯄꯤꯔꯛꯂꯝꯂꯤꯕꯅꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯄꯣꯠꯇꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯂꯪꯊꯣꯛꯂꯨꯔꯤꯕꯅꯤ ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯆꯤ ꯈꯠꯂꯨꯔꯒ ꯀꯩꯁꯨꯝꯁꯪ ꯌꯧꯋꯦꯗꯨ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯁꯥꯈꯤꯁꯨ ꯃꯤꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯅꯝ ꯀꯟꯗꯨꯅ ꯃꯔꯛꯇ ꯔꯥꯁꯤꯒꯤꯗ ꯂꯥꯛꯇꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯂꯤꯔꯩ ꯔꯥꯁꯤꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ
ꯐꯨꯔꯒ ꯃꯁꯝ ꯐꯣꯏꯔꯒ ꯇꯥꯟꯈꯤꯗꯧꯗ ꯉꯥꯏꯔꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯕꯥꯕꯨ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯦ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯕꯥꯕꯨꯕꯨ ꯂꯥꯌꯦꯡꯅꯕ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯥꯁꯤꯌꯥ ꯅꯣꯏ ꯏꯕꯨꯡꯉꯣ ꯉꯝꯗꯦ ꯇꯥꯕꯗ ꯑꯩꯁꯦ ꯂꯩꯕ ꯌꯥꯗꯗꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯄꯨꯔꯛꯂꯤꯕꯅꯤ ꯌꯥꯝ ꯍꯩꯕꯅꯤ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯏ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯨꯕ ꯑꯅꯥꯕ ꯅꯠꯇꯦ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯤ ꯆꯥꯔꯒ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯌꯥꯕ ꯄꯣꯠ ꯈꯔꯒ ꯆꯥꯅꯕ ꯇꯧꯕꯤꯌꯨ ꯂꯣꯛ ꯂꯥꯏꯍꯧꯗ ꯂꯥꯏꯌꯣꯛ ꯇꯤꯟꯌꯣ ꯈꯔ ꯌꯥꯎꯕꯅ ꯐꯕ ꯈꯔ ꯋꯥꯕꯅꯤ ꯂꯥꯏꯊꯧꯁꯨ ꯇꯧꯕꯤꯔꯝꯂꯒꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯂꯥꯏꯁꯨ ꯈꯨꯔꯨꯝ ꯊꯣꯛꯄꯤꯔꯝꯂꯦ ꯑꯃꯥꯏꯕꯒꯤ ꯗꯥꯈꯤꯅꯥꯁꯨ ꯁꯥꯈꯤꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯁꯤꯌꯥ ꯁꯦ ꯆꯝꯐꯨꯠ ꯆꯥꯅꯕ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤ ꯃꯁꯤ ꯈꯔ ꯍꯥꯟꯅ ꯆꯥꯋꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯁꯦ ꯁꯤꯅ ꯆꯥ ꯊꯛꯅꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯈꯨꯗꯛꯇ ꯂꯥꯝꯃꯦ ꯍꯥꯏꯕꯒ ꯁꯠ ꯄꯤꯖꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯉꯥꯛꯇ ꯋꯥꯠꯇꯅ ꯊꯝꯕꯤꯒꯗꯕꯅꯤ ꯃꯁꯥꯗꯤ ꯈꯔ ꯀꯟꯈꯠꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯡꯉꯦꯅ ꯍꯥꯏ ꯏꯆꯦꯒꯤ ꯇꯣꯔꯣꯕꯣꯠꯁꯦ ꯁꯤꯅ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯄꯤꯔꯒꯦ ꯌꯥꯝ ꯐꯔꯦ ꯏꯆꯦꯅ ꯄꯨꯕꯤꯔꯛꯄ ꯑꯣ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯀꯟꯈꯠꯆꯔꯛꯂꯅꯤ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯗ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯍꯧꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯁꯥꯈꯤ ꯆꯠꯈ꯭ꯔꯦ ꯔꯥꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯥꯕ ꯌꯥꯅꯕ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯎꯕ꯭ꯔꯥ ꯉꯁꯥꯏ ꯏꯆꯦ ꯁꯥꯈꯤꯅ ꯊꯤꯜꯂꯛꯂꯝꯕ ꯇꯣꯔꯣꯕꯣꯠꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯤꯖꯧ ꯍꯥꯏꯗꯅ ꯇꯣꯔꯣꯕꯣꯠꯁꯤ ꯆꯥꯍꯥꯎ ꯅꯝꯕꯤ ꯑꯍꯥꯎꯕꯅꯤ ꯃꯥꯒꯤꯁꯤ ꯉꯁꯤꯗꯤ ꯆꯤꯜꯂꯩꯒꯁꯤ ꯃꯍꯥꯎ ꯈꯔ ꯈꯪꯉꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯆꯦ ꯁꯥꯈꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯃꯕꯨꯛ ꯃꯄꯥꯎꯒ ꯇꯁꯦꯡꯅ ꯐꯕ ꯏꯃꯨꯡ ꯑꯣꯏꯔꯖꯥꯠꯂꯥ ꯍꯟꯗꯛ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯥꯕꯗ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯕꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯆꯥ ꯅꯨꯄꯤ ꯄꯤꯌꯨ ꯌꯥꯅꯕ ꯇꯧꯔꯤ ꯖꯥꯠꯂꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯕꯥꯕꯨꯁꯨ ꯅꯥꯕ ꯐꯈ꯭ꯔꯦ ꯁꯥꯈꯤꯗꯤ ꯀꯔꯤꯅꯣ ꯇꯧꯗꯨꯅ ꯊꯣꯏꯕꯤ ꯈꯣꯏꯗ ꯂꯥꯛꯅꯕ ꯍꯣꯠꯅꯩ ꯂꯥꯛꯁꯨ ꯂꯥꯛꯏ ꯅꯣꯡꯃꯇ ꯃꯈꯨꯠ ꯍꯥꯡꯅ ꯂꯥꯛꯇꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯤ ꯍꯣꯡꯕꯤ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯁꯥꯈꯤꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗꯣ ꯇꯥꯕ ꯍꯧꯔꯛꯂꯦ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯅ ꯂꯩꯔꯛꯇ꯭ꯔꯦ ꯐꯖꯅ ꯁꯨꯝꯈ꯭ꯔꯦ ꯅꯨꯄꯤ ꯏꯇꯩꯃ ꯁꯥꯈꯤꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯈꯜꯂꯝꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯒꯤꯁꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯔꯝꯃꯤꯅꯦ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯆꯝꯕꯒꯤ ꯗꯣꯔꯣ ꯇꯧꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯀꯅꯥꯅ ꯈꯪꯕ ꯏꯆꯥ ꯅꯨꯄꯤ ꯄꯤꯌꯨ ꯌꯥꯅꯕ ꯈꯣꯏꯆꯥꯛ ꯊꯥꯛꯂꯤꯕ꯭ꯔꯥ ꯑꯩꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯥꯔꯤꯀꯥꯟꯗ ꯃꯥꯁꯨ ꯐꯅꯕꯨꯗꯤ ꯋꯥꯖꯔꯝꯗꯧꯖꯥꯠꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯛꯇꯅ ꯃꯥꯅ ꯊꯧꯗꯥꯕ ꯃꯌꯥꯝꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯣꯏꯅ ꯉꯝꯅꯕ ꯍꯦꯛ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯌꯦꯡꯈꯤꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯇꯧꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ ꯁꯥꯈꯤꯅ ꯔꯥꯁꯤꯌꯥ ꯑꯣ ꯔꯥꯁꯤ ꯏꯆꯦ ꯂꯥꯛꯂꯤ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ ꯀꯩ ꯂꯩꯔꯤ ꯏꯆꯦ ꯅꯣꯏꯕꯨ ꯁꯦꯜꯒ ꯃꯔꯥꯡ ꯈꯔ ꯀꯥꯏꯔꯤꯕ꯭ꯔꯣ ꯑꯩꯁꯦ ꯁꯦꯜꯒꯤ ꯀꯟꯅ ꯁꯥꯕ ꯑꯃ ꯂꯩꯔꯦꯅꯤ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯐꯝꯗꯣ ꯄꯣꯠ ꯈꯔ ꯊꯥꯗꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯨ ꯃꯊꯪ ꯂꯩꯔꯦꯗꯣ ꯄꯣꯠ ꯈꯔ ꯍꯥꯞꯀꯠꯇ꯭ꯔꯕꯗꯤ ꯄꯣꯠꯁꯤꯠꯁꯦ ꯈꯔ ꯋꯥꯠꯀꯗꯧꯔꯤ ꯅꯣꯏꯒꯤ ꯂꯩꯔꯒꯗꯤ ꯃꯇꯝ ꯈꯔ ꯄꯨꯈꯤꯒꯦ ꯀꯨꯏꯒꯗꯕꯕꯨꯗꯤ ꯅꯠꯇꯦ ꯊꯨꯅ ꯁꯤꯡꯉꯛꯅꯕ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯥꯗ ꯑꯃꯨꯛꯇ ꯍꯪꯉꯛꯈꯤꯒꯦ ꯁꯦ ꯃꯅꯤꯡꯗ ꯐꯝꯅ ꯏꯪꯈꯣꯜ ꯅꯥꯄꯤ ꯈꯔ ꯃꯟꯗꯣꯏꯅꯦꯅ ꯇꯧꯈꯤꯕꯅꯤ ꯑꯁꯨꯝꯅ ꯔꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯦ ꯁꯥꯈꯤ ꯂꯥꯛꯍꯧꯏ ꯁꯦꯜꯈꯤꯗ ꯄꯨꯒꯦꯅ ꯍꯥꯏꯍꯧꯏ ꯀꯝꯗꯧꯁꯤꯒꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤꯁꯤꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯄꯤꯁꯤꯜꯂꯛꯄ ꯁꯦꯜ ꯈꯔ ꯂꯩꯈꯤꯗꯥꯏ ꯑꯗꯨ ꯀꯣꯛ ꯍꯦꯛ ꯄꯤꯈ꯭ꯔꯁꯤ ꯍꯩꯃ ꯃꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯂꯥꯏ ꯑꯃ ꯌꯥꯎꯋꯦꯃꯤ ꯏꯆꯦ ꯁꯥꯈꯤꯁꯦ ꯃꯍꯩꯖꯥꯗꯨꯁꯨ ꯌꯥꯝ ꯍꯩꯅꯩꯌꯦ ꯆꯥꯅꯅ ꯐꯥꯈ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯒꯦ ꯆꯠꯊꯣꯛꯑꯣꯍꯦ ꯅꯥꯞ ꯆꯥꯗꯕ ꯆꯩꯁꯨ ꯁꯤꯗ ꯁꯥꯟꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯌꯥꯡꯂꯦꯟꯗꯨꯗ ꯃꯍꯩ ꯇꯧꯗꯦ ꯈꯪꯅꯕ ꯃꯈꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯌꯥꯖꯔꯦ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯕ ꯇꯧꯅꯨꯗꯤ ꯁꯤꯒꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯂꯩꯃꯤꯟꯅꯔꯤꯉꯩ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯜꯗꯣ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯃꯊꯥꯡ ꯄꯨꯔꯒ ꯄꯤꯕꯅꯦꯅ ꯈꯨꯝꯈ꯭ꯔꯁꯤꯀꯣ ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯣꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯁꯦꯜꯒꯤ ꯂꯝꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕ ꯃꯥꯡꯕꯤꯗꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯤꯒꯤꯅꯦ ꯍꯥꯏꯔꯗꯤ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯁꯤꯡꯂꯛꯇꯕ ꯀꯥꯟꯗ ꯃꯤꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯆꯩꯔꯦ ꯑꯩꯈꯣꯏ ꯏꯀꯥꯏꯔꯦ ꯁꯦꯜꯗꯣ ꯈꯔ ꯊꯨꯅ ꯁꯤꯡꯅꯕ ꯇꯧꯔꯣꯏꯗꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ
ꯑꯩꯈꯣꯏꯗꯁꯨ ꯃꯨꯗ꯭ꯔꯦ ꯂꯤꯟꯁꯨ ꯁꯤꯔꯦ ꯆꯩꯁꯨꯁꯨ ꯇꯦꯛꯇ꯭ꯔꯦ ꯐꯔꯗ꯭ꯔꯥ ꯑꯗꯨꯏꯗꯤ ꯑꯗꯨꯒꯤꯅꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯂꯥꯛꯄꯤꯔꯣꯀꯣ ꯑꯁꯨꯝꯅ ꯁꯤꯟꯅꯗꯨꯅ ꯕꯥꯕꯨꯅꯁꯨ ꯊꯤꯔꯝꯃꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯇꯨꯅ ꯃꯤꯒꯤ ꯁꯦꯜꯅꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯄꯤꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯁꯥꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯅꯤ ꯁꯦꯜꯗꯨꯒꯤ ꯃꯊꯛꯇ ꯃꯊꯣꯏ ꯈꯔꯒ ꯍꯥꯞꯂꯒ ꯌꯥꯝ ꯂꯦꯝꯅ ꯊꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯅꯈꯣꯏꯅ ꯁꯤꯟꯕꯤꯗꯅ ꯃꯇꯝ ꯆꯥꯅ ꯁꯦꯜꯁꯤ ꯐꯪꯍꯜꯂꯝꯕꯒꯤ ꯃꯄꯥꯜꯅ ꯑꯩ ꯀꯌꯥꯗꯤ ꯀꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯤ ꯏꯇꯥ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤꯗꯤ ꯑꯃꯠꯇ ꯁꯦꯜ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤꯗꯣ ꯅꯈꯣꯏꯗꯤ ꯑꯩꯒꯤꯗꯃꯛ ꯂꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯦꯜꯁꯤ ꯁꯨꯕ꯭ꯔꯥ ꯊꯤꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯁꯨꯖꯔꯝꯃꯅꯤꯗ ꯑꯗꯣ ꯏꯇꯩꯃ ꯃꯊꯣꯏꯁꯤꯗꯤ ꯂꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯑꯉꯥꯡ ꯑꯃꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜꯅꯤꯅ ꯀꯩꯁꯨ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕꯒ ꯅꯠꯇꯕꯒ ꯃꯊꯣꯏꯁꯤꯗꯤ ꯏꯇꯩꯃ ꯑꯗꯨꯝ ꯄꯥꯏꯕꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡꯃ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯨꯂꯞ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯌꯥꯔꯅꯤꯗ ꯏꯇꯩꯃ ꯆꯥꯗ꯭ꯔꯁꯨ ꯀꯔꯤꯅꯣ ꯃꯌꯣꯝ ꯌꯥꯝꯅꯁꯨ ꯄꯨꯕꯤꯔꯛꯂꯦ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯨꯜꯂꯤꯉꯩꯗ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯅꯈꯣꯏꯁꯦ ꯑꯩꯗꯤꯅꯦ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯅꯨꯡꯁꯤꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯅꯈꯣꯏꯗ ꯆꯠꯁꯤ ꯍꯥꯏꯕꯒꯗꯤ ꯄꯪꯌꯥꯝꯕ ꯌꯥꯕ ꯑꯗꯨꯕꯨꯅꯦ ꯌꯨꯝꯗꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯎꯪꯗꯨꯅꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤꯗ ꯁꯣꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯉꯝꯗꯗꯨꯅ ꯋꯥꯁꯦ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯤꯗꯗꯤ ꯊꯥꯗꯠꯄꯤꯅꯨ ꯇꯨꯡ ꯀꯣꯏꯅ ꯂꯣꯏꯅꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯁꯥꯈꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯆꯦ ꯁꯥꯈꯤꯁꯦ ꯑꯩꯅ ꯈꯜꯂꯝꯃꯤꯁꯤꯒ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝ ꯐꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯤꯅꯤꯡꯗꯦ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯈꯪꯉꯤꯗꯅ ꯃꯗꯨ ꯈꯪꯉꯤꯗꯨꯕꯨꯗꯤ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯈꯤꯒꯤ ꯃꯤꯇ꯭ꯔꯪꯗ ꯕꯥꯕꯨ ꯑꯃꯁꯨꯡ ꯔꯥꯁꯤꯗꯤ ꯊꯨꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯎ ꯌꯥꯗꯦ ꯄꯨꯔꯛꯄ ꯍꯩꯔꯥ ꯑꯆꯥ ꯑꯊꯛ ꯅꯣꯡꯃꯇ ꯌꯥꯇꯣꯟ ꯇꯪꯗꯦ ꯁꯥꯈꯤ ꯑꯃꯗꯤ ꯔꯥꯁꯤꯒꯤ ꯏꯃꯨꯡ ꯐꯖꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯔꯥꯁꯤ ꯃꯁꯥ ꯀꯟꯅ ꯉꯝꯗꯕ ꯍꯧꯔꯛꯂꯤ ꯁꯦꯜ ꯊꯨꯝ ꯆꯪꯕ ꯌꯥꯕ ꯆꯪꯗꯨꯅ ꯂꯥꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯂꯥꯌꯦꯡꯕ ꯇꯥꯔꯛꯂꯤ ꯊꯣꯏꯕꯤꯒꯤ ꯇꯥꯟꯖꯕ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯛꯂꯤ ꯃꯃꯥꯁꯨ ꯊꯣꯏꯕꯤꯅ ꯁꯪꯗꯕ ꯌꯥꯗ ꯁꯦꯜꯁꯨ ꯇꯥꯟꯗꯕ ꯌꯥꯗꯦ ꯃꯄಾ ꯐꯪꯉꯤ ꯅꯥꯔꯨꯕꯗꯒꯤ ꯍꯥꯟꯅꯗꯧꯅꯗꯤ ꯀꯟꯈꯤꯗ꯭ꯔꯤ ꯇꯥꯟꯖꯥꯁꯤ ꯂꯧꯗꯨꯅ ꯁꯥꯈꯤꯅ ꯕꯥꯕꯨ ꯑꯃꯁꯨꯡ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯁꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤꯅꯤ ꯃꯥꯒꯤ ꯊꯕꯛꯅꯤ ꯄꯥꯕꯗ ꯃꯁꯥꯁꯤ ꯋꯥꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯩ ꯁꯪꯕꯤꯔꯒꯦ ꯅꯣꯏ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯄꯣꯊꯥꯔꯣ ꯑꯍꯤꯡ ꯇꯨꯝꯗꯕꯁꯦ ꯏꯁꯥ ꯌꯥꯝ ꯁꯣꯛꯄꯅꯤ ꯊꯣꯏꯕꯤꯌꯥ ꯅꯪ ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯃꯆꯥꯁꯨ ꯋꯥꯔꯛꯂꯕꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯝꯗꯧꯕ ꯍꯥꯏꯕꯒꯨꯝ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯐꯅ ꯋꯥꯔꯕꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯗꯤ ꯃꯤꯇꯣꯞꯅꯤ ꯑꯗꯨꯅ ꯀꯔꯝꯅꯗꯤ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯒꯅꯤ ꯌꯥꯔꯅꯤꯗ ꯏꯇꯩꯃ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒꯅ ꯑꯗꯨꯝ ꯌꯥꯅꯕ ꯍꯣꯠꯅꯔꯒꯦ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯪꯐꯩꯗ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯡꯉꯥꯏꯕꯃꯛꯇꯤ ꯍꯦꯛ ꯅꯠꯇꯦꯗꯣ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯅꯈꯣꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯅ ꯅꯣꯏꯅꯗ ꯑꯩꯁꯦ ꯃꯤꯇꯣꯞ ꯑꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯈꯟꯗꯦ ꯋꯥꯔꯦ ꯋꯥꯃꯤꯟꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯁꯪꯕꯤꯒꯦ ꯌꯥꯅꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯁꯤꯟꯅꯔꯒ ꯂꯩꯅꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯌꯥꯏ ꯏꯇꯩꯃꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯇꯩꯃ ꯋꯥꯒꯅꯤ ꯍꯥꯏꯖꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯑꯩ ꯁꯪꯖꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯅ ꯏꯇꯩꯃꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯁꯪꯕꯤꯔꯨ ꯏꯇꯩꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄꯪꯋꯥ ꯋꯥꯕꯤꯔꯦ ꯋꯥꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯅꯤ ꯄꯥꯡꯅꯕ ꯇꯥꯕꯅꯤ ꯊꯦꯡꯈꯤꯅꯤ ꯅꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯅ ꯁꯦꯕꯥ ꯇꯧꯃꯤꯟꯅꯔꯦ ꯐꯒꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯔꯥꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯥꯈꯤꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯧꯔꯝ ꯈꯨꯗꯤꯡ ꯌꯥꯎꯏ ꯑꯉꯝꯕ ꯆꯦꯟ ꯆꯣꯡꯖꯩ ꯊꯥ ꯈꯔꯗꯤ ꯁꯥꯈꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯥꯛꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯇꯔꯛ ꯂꯩꯍꯧꯔꯦ ꯅꯣꯡꯃ ꯏꯄꯥꯒꯤ ꯕꯦꯝꯃ ꯊꯣꯏꯕꯤ ꯏꯄꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯐꯝ ꯑꯃꯠꯇꯗꯤ ꯈꯪꯕ ꯄꯥꯝꯈ꯭ꯔꯦꯗ ꯏꯄꯥꯁꯦ ꯅꯪꯅꯅꯦ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯔꯕꯗꯤ ꯏꯄꯥ ꯌꯥꯔꯦ ꯁꯤꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯁꯤꯔꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ
ꯑꯩꯗꯤ ꯄꯥꯕꯨꯡ ꯌꯦꯡꯂꯒ ꯍꯤꯡꯖꯔꯤꯕꯅꯤ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯄꯨꯟꯁꯤ ꯂꯣꯏꯍꯩꯗꯦ ꯐꯠꯇꯦ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯗꯅꯕ ꯁꯨꯛ ꯌꯨꯡꯅꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝꯗꯣ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯏꯃꯨꯡꯗꯨꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅꯁꯨ ꯄꯥꯝꯖꯔꯤꯕ ꯏꯄꯥꯗꯤ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝꯗ ꯅꯪꯕꯨ ꯊꯥꯖꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯤꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯀꯌꯥꯝ ꯇꯧꯕꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯕ ꯄꯥꯕꯨꯡꯒꯤ ꯋꯥꯗꯣ ꯅꯆꯥ ꯉꯝꯖꯔꯣꯏ ꯅꯆꯥ ꯃꯇꯝ ꯈꯤꯇꯗꯤ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯈꯣ ꯑꯁꯨꯝ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯄꯤꯁꯨꯝ ꯁꯨꯛꯅ ꯏꯃꯨꯡ ꯆꯪꯈꯤ ꯁꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯁꯥꯈꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯔꯁꯤ ꯆꯠꯈꯤꯕ ꯃꯥꯗꯤ ꯍꯜꯂꯛꯂꯔꯣꯏ ꯅꯨꯡꯉꯥꯏꯅ ꯂꯌꯥꯝꯒ ꯂꯩꯃꯤꯟꯅꯈ꯭ꯔꯕꯅꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯇꯝꯂꯛꯄ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯇꯥꯏꯕꯪ ꯂꯤꯂꯥ ꯂꯦꯞꯇꯅ ꯌꯥꯎꯈꯤꯒꯗꯕꯅꯤ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯁꯤ ꯔꯥꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯈꯨꯠꯁꯦ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯎꯀꯣ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤ ꯄꯨꯝꯕ ꯂꯩꯔꯩꯕꯥꯛꯇꯒꯤ ꯌꯦꯡꯂꯒ ꯏꯪꯅ ꯁꯥꯟꯇꯤꯗ ꯂꯩꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯁꯤꯟꯅꯔꯝꯃꯤ ꯃꯥ ꯂꯩꯇꯕꯒ ꯀꯔꯤꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯍꯧꯗꯣꯛꯐꯝ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯂꯩꯈꯤꯕꯅꯤ ꯊꯣꯏꯕꯤ ꯌꯥꯝ ꯉꯛꯅ ꯌꯥꯅꯤꯡꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩ ꯏꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯆꯥꯅꯤ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯣꯏꯗꯕ ꯋꯥꯐꯝꯅꯤ ꯕꯥꯕꯨꯗꯤ ꯁꯥꯈꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯃꯄꯥꯗ ꯃꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯕꯨꯡ ꯃꯥꯅ ꯍꯥꯏꯁꯤꯗ ꯄꯥꯕꯨꯡꯅ ꯋꯥꯍꯩꯝꯇ ꯈꯨꯝꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯃꯥꯅ ꯍꯥꯏꯁꯤ ꯑꯔꯥꯟꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯁꯤ ꯅꯃꯥ ꯆꯧꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯃꯥꯒ ꯑꯔꯣꯏꯕ ꯂꯩꯃꯤꯟꯅꯈꯤꯕꯗꯤ ꯅꯃꯥ ꯆꯧꯕꯤꯅꯤ ꯅꯃꯥꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯗ꯭ꯔꯒ ꯅꯃꯥꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯗ ꯂꯩꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯑꯗꯨꯅ ꯅꯃꯥꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯁꯤꯃꯗꯤ ꯊꯨꯡꯍꯜꯂꯁꯤꯀꯣ ꯉꯁꯤꯗꯒꯤꯗꯤ ꯏꯇꯩꯃ ꯁꯥꯈꯤꯗ ꯅꯪꯅ ꯅꯝꯍꯥꯏꯗ ꯇꯧꯕꯗꯣ ꯇꯣꯛꯂꯣ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ ꯀꯣ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯁꯥꯈꯤꯗ ꯑꯃ ꯑꯣꯟꯁꯤꯜꯂꯛꯏ ꯏꯇꯩꯃ ꯇꯥꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯁꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯂꯥꯛꯂꯒꯦ ꯑꯁꯨꯝ ꯇꯧꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯅꯤ ꯃꯈꯨꯠ ꯆꯜꯂꯤ ꯈꯪꯂꯛꯄꯗꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯅꯕ ꯋꯥ ꯀꯌꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯊꯥꯕ ꯍꯧꯔꯛꯂꯤ ꯕꯥꯕꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯆꯥꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯊꯣꯏꯕꯤꯁꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯁꯥꯈꯤꯒꯤ ꯑꯁꯦꯡꯕ ꯃꯇꯧ ꯎꯠꯄ ꯍꯧꯔꯛꯂꯤ ꯊꯣꯏꯕꯤꯒꯤ ꯄꯨꯔꯛꯄ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯩꯀꯣꯟ ꯀꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯄꯨꯊꯕ ꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯏꯕꯗ ꯊꯣꯏꯕꯤꯒꯤ ꯃꯅꯥꯒꯤ ꯁꯅꯥ ꯃꯆꯥꯗꯨꯇꯃꯛ ꯉꯥꯏꯔꯛꯂꯤ ꯅꯧꯔꯤꯉꯩꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯖꯅꯕꯒꯤ ꯃꯇꯝ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯕꯤꯗ ꯅꯣꯡꯗꯝꯁꯨ ꯊꯕꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯥꯗꯣꯛꯈꯤ ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯅꯩꯕ ꯃꯈꯩ suhanbi. Manem na ngang sa iba da kara kumluragana, masano pa nung damhalagpaga, pauzazat tamsinduna puhali. Asum na maning tam na siltum, masagi marang kay na tuksaduna, nungay na laysara mapunsido, nga sidi mangkre. Matsa oirak padasu, hanjin kay badagi, nungwa. Ima, kanyong tayo. Sumay na, angang hanjin kay basi. Lai patabagi sa humlay na basu, tawihay. Amuk tayang tok minarusiba. Adugumba, laitin giwado, imadiyadi, nang nanasa patsarak tabagi tawzaraga, napanggal na loy na namana pa takbangam na bukot na bada, sisinakre. Hauzik na malaba matam sila na, silting lamday da na, ay gida tari da na. Sang-usang natawtaruso, uy da pada ngang da na. Hay do na sayraga tazinki, mapuroy ba da hawdok labasu yadri. Toybi, mabukning da sing na basum hilakli. Yung do da kanam ta na, manim gi matagta, wahay ba ngamdaba, hoy hay do na loy na satpa. Mana khuzam haidok pathoklingai sakhi na tumin changlakuna insangda thumman makhra sai sinkhibado thengnakiba ukhiba mayam duna thoibi mapam chatuna mapa bunga tawduna yengthoklagi chani mapa ga satuna amai be mada yengthokpa matamdadi asidi yumdugi yumburen bi na sanabani dana sidi manemgi khut masida yam sauni yaw bema nang thenglabasu thengna aigi nakta lakpa yam pharabani ko Napuroi babusu kaurao lakmino aduga se aina piribi ising se numi humni pithok madudata wari saba yarakan aduga aigi nakta puro asumna hairakle aduga makhoi su thadorakle
ꯀꯝꯗꯧ ꯏꯕꯨꯡꯉꯣꯗꯤ ꯂꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯧꯔꯒꯦ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯖꯤꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯥꯎ ꯌꯥꯔꯔꯣꯏ ꯅꯣꯡ ꯅꯤꯅꯤꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕꯤꯗꯨꯅ ꯄꯥꯕꯨꯡꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯟꯅ ꯅꯥꯁꯤꯟꯅꯔ ꯅꯨꯃꯤꯠ 6ꯅꯤ ꯏꯁꯤꯡꯗꯨ ꯄꯤꯊꯛꯂꯒꯦ ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯁꯤꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯊꯣꯏꯕꯤꯅ ꯅꯣꯡꯗꯝꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯥꯏꯕꯤꯗꯨꯗ ꯌꯦꯡꯍꯜꯂꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯍꯥꯛ ꯊꯥꯖꯗꯕ ꯇꯧꯒꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯅꯝ ꯑꯍꯥ ꯂꯣꯏꯅ ꯁꯨꯔꯦ ꯋꯥꯈꯜ ꯊꯣꯛꯇꯦ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯪꯒꯣꯜ ꯑꯣꯏꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯨꯡꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯤ ꯂꯩ ꯃꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯍꯥꯏꯕꯗꯤ ꯏꯜꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯅꯝ ꯑꯍꯥ ꯁꯨꯍꯟꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯗ ꯂꯟ ꯆꯪꯗꯕꯅꯤ ꯅꯣꯡꯗꯝ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯑꯁꯨꯛ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯇꯞꯊꯧ ꯏꯕꯨꯡ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯅꯤ ꯑꯩꯒꯤ ꯏꯃꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯃꯥꯅꯤ ꯅꯪꯒꯤ ꯄꯂꯦꯝ ꯑꯣꯏꯕꯤꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯑꯉꯥꯡ 3ꯂꯛ ꯀꯥꯏꯈ꯭ꯔꯦ ꯆꯨꯝꯕ꯭ꯔꯥ ꯍꯣꯏ ꯆꯨꯝꯃꯤ ꯊꯕꯛꯇꯨ ꯏꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯅꯪ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯅꯤ ꯑꯉꯥꯡ ꯃꯥꯡꯍꯟꯕꯁꯨ ꯅꯪꯒꯤ ꯅꯃꯥꯅꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯉꯝꯅ ꯂꯥꯛꯅꯅꯕ ꯃꯤ ꯑꯃꯠꯇ ꯄꯥꯝꯗꯦ ꯃꯍꯥꯛ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯕꯨ 3ꯂꯛ ꯍꯟꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯏꯃꯥ ꯍꯥꯏꯒꯦ ꯊꯥꯎ ꯅꯈꯣꯏꯒꯤ ꯐꯃꯨꯡ ꯃꯈꯥ ꯎꯄꯨ ꯃꯅꯨꯡ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯟꯗ ꯐꯤꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯈꯔ ꯊꯦꯡꯅꯒꯅꯤ ꯃꯗꯨꯗꯒꯤ ꯃꯤꯇꯝ 4 ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯄꯥꯕꯨ ꯑꯃꯗꯤ ꯅꯆꯟꯅꯨꯄꯤꯒꯤ ꯊꯋꯥꯏꯃꯤ ꯑꯃꯃꯝ ꯐꯥꯗꯨꯅ ꯊꯝꯗꯨꯅ ꯃꯥꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕꯅꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯗ ꯅꯪꯒꯤ ꯅꯐꯤꯅ ꯂꯣꯏꯅ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯊꯤꯗꯣꯛꯇꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯖꯩꯒ ꯇꯧꯗꯨꯅ ꯂꯣꯏꯅ ꯀꯣꯛꯄꯤꯒꯦ ꯊꯦꯡꯊꯔꯤꯕ ꯃꯈꯩ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯠꯂꯨ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯅ ꯇꯥꯛꯂꯛꯄ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯔꯨꯕꯗꯗꯤ ꯃꯅꯝ ꯅꯝꯊꯤꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯀꯌꯥꯅ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯌꯣꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯊꯪ ꯊꯦꯡꯅꯔꯤ ꯂꯥꯏꯅꯤꯡꯊꯧ ꯃꯃꯥꯡꯗ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯁꯥꯈꯤꯅ ꯎꯗꯨꯅ ꯃꯥꯒꯤ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯟꯅ ꯈꯥꯡꯏ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯁꯥꯈꯤ ꯃꯔꯥꯏꯕꯛꯇ ꯁꯨꯖꯤꯟꯗꯨꯅ ꯏ ꯑꯣꯔꯣꯔꯣ ꯇꯥꯔꯛꯂꯤ ꯃꯄꯥꯁꯨ ꯃꯆꯜꯁꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯂꯤ ꯅꯣꯡꯗꯝ ꯂꯥꯏ ꯐꯗꯤꯕꯤ ꯃꯥꯅ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯁꯠ ꯂꯧꯊꯣꯔꯛꯏ ꯃꯃꯥꯗ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯏꯃꯥ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯑꯁꯨꯛ ꯐꯠꯇꯕ ꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯛ ꯐꯠꯇꯕ ꯏꯃꯥ ꯀꯧꯅꯤꯡꯗꯦ ꯅꯪꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯖꯤꯕꯅꯤ ꯅꯁꯥꯒꯤ ꯏꯃꯨꯡꯁꯤꯃꯛꯇꯗ ꯅꯪꯅ ꯁꯨꯝꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯞꯄꯤ ꯉꯁꯤꯗꯤ ꯃꯅꯤꯁꯨ ꯃꯔꯣꯜ ꯊꯣꯛꯂꯛꯂꯦ ꯅꯨꯄꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗ ꯂꯥꯎꯍꯠꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ ꯁꯥꯈꯤ ꯀꯞꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯂꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯒꯦ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅꯤꯡꯕꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯇꯨꯛꯊꯍꯟꯈꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯍꯟꯈꯤ ꯑꯩꯒꯤ ꯏꯁꯨꯃꯛꯁꯨ 3ꯂꯛ ꯍꯟꯅ ꯑꯩꯅ ꯍꯥꯠꯄꯤꯈꯤ ꯃꯅꯤ ꯁꯥꯎꯅ ꯑꯃꯨꯛꯀ ꯂꯥꯎꯔꯛꯏ ꯑꯗꯨ ꯈꯛꯇꯔꯥ ꯑꯇꯩꯁꯨ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯊꯨꯅ ꯍꯥꯏꯔꯛꯎ ꯂꯣꯠꯀꯦ ꯈꯜꯂꯒꯅ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯁꯥꯈꯤ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ ꯍꯥꯏꯖꯒꯦ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯊꯣꯏꯕꯤꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯔꯛꯈꯤꯗꯦ ꯃꯗꯨꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄꯅꯤ ꯈꯟꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯟꯖꯤꯟ ꯊꯦꯝꯅꯧꯗꯨꯅ ꯑꯩꯅ ꯄꯨꯔꯤꯕ ꯆꯥꯅ ꯊꯛꯅꯕꯗꯨꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯄꯣꯠ ꯑꯀꯟꯕ ꯀꯌా ꯊꯥꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯕꯨ ナꯔꯛꯈꯤ ꯔꯥꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯁꯪꯕ ꯁꯥꯔꯒ ꯑꯩꯅ ꯂꯥꯏꯋꯥ ꯁꯥꯟꯅꯗꯨꯅ ꯁꯣꯔ ꯊꯠꯈꯤ ꯃꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯗꯨꯅ ꯁꯥꯈꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯕꯅꯦ ꯀꯥꯎꯕꯅꯦ ꯅꯦꯠꯄꯅꯦ ꯇꯧ
ꯐꯨꯃꯟꯗꯅ ꯁꯥꯈꯤ ꯁꯨꯞꯆꯦꯛꯅꯅ ꯇꯥꯏ꯫ ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯪꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯁꯛ ꯎꯠꯀꯦ ꯈꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯎꯠꯂꯛꯂꯕ ꯃꯤꯀꯨꯞꯇꯣ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯈꯪ ꯆꯠꯈ꯭ꯔꯣ ꯆꯠ ꯍꯥꯏꯗꯨꯅ ꯁꯥꯈꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯁꯨꯃꯥꯡꯗ ꯏꯟꯊꯣꯛꯈꯤ꯫ ꯁꯥꯈꯤ ꯁꯨꯃꯥꯡꯗ ꯎꯄ꯭ꯔꯥꯛꯅꯅ ꯁꯤꯠꯂꯒ ꯇꯥꯏ꯫ ꯃꯗꯨꯗꯁꯨ ꯃꯅꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠ ꯁꯥ ꯅꯪ ꯁꯥ ꯃꯔꯛꯇ ꯂꯩꯔꯨꯁꯨ ꯑꯩꯅ ꯊꯣꯔꯛꯄꯗ ꯅꯪ ꯂꯩꯔꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯗꯨꯝ ꯇꯠꯂꯦ ꯈꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯇꯨꯀꯠꯆꯩ ꯊꯨꯏ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯆꯤꯠꯆꯜꯂꯝꯂꯒ ꯆꯪꯂꯛꯏ꯫ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯪꯂꯛꯂꯤꯕ ꯉꯁꯥꯏꯒꯤ ꯄꯣꯠ ꯃꯌꯥꯝꯗꯨ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯒ ꯁꯦꯡꯗꯣꯛꯅꯕ ꯇꯧꯁꯤ ꯃꯗꯨꯅ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯟꯈ꯭ꯔꯣ ꯏꯄꯥ ꯉꯥꯏꯍꯥꯛꯇ ꯁꯣꯔ ꯍꯣꯟꯗꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯕꯥꯕꯥ ꯅꯁꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯌꯨꯝꯗ ꯀꯧꯗꯨꯅꯁꯨ ꯁꯦꯡꯗꯣꯛꯄ ꯌꯥꯕ ꯁꯦꯡꯗꯣꯛꯍꯜꯂꯤ꯫ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯇ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯉꯝꯗ ꯂꯩꯅꯔꯝꯂꯕꯁꯨ ꯌꯨꯝꯗꯨꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯣꯡꯗꯝ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯁꯨ ꯃꯅꯦꯁꯨ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯉꯥꯡꯗꯨꯗ ꯂꯨꯞꯆꯗꯨꯅ ꯁꯨ ꯅꯣꯝꯕ ꯁꯦꯜ ꯇꯥꯟꯕ ꯀꯟꯕꯅ ꯑꯋꯥꯠꯄ ꯂꯩꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯈꯤꯗꯤ ꯃꯐꯝꯗꯨꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯇ ꯃꯐꯝ ꯈꯪꯗ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯤ꯫ ꯁꯤꯕ ꯍꯤꯡꯕ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯒꯤ ꯏꯃꯨꯡꯅꯁꯨ ꯊꯤꯈꯤꯗ꯭ꯔꯤ꯫ ꯏꯌꯥꯏꯊꯛꯀꯤ ꯀꯣꯡꯒꯣꯜꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯐꯕ ꯇꯧꯕꯅ ꯑꯐꯕꯒꯤ ꯐꯜ ꯐꯠꯇꯕ ꯇꯧꯕꯅ ꯐꯠꯇꯕꯒꯤ ꯐꯜ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯪꯏ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ ꯈꯔ ꯇꯞꯄꯒꯤ ꯋꯥꯇꯅꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯒꯅꯤ꯫